Lanthokchari Science Magazine Ngasigi Thauramda Thamzari Tunglamchatki Machal Suba Chinjak Kharamigi Sangom amasung Nanofertilizer Lou-Sing-Ubagi Pathapta Anouba Maiyonda haiba hiramsida Molecular Biology and Biotechnology Department Maharana Pratap University of Agriculture and Technology Udaipur Rajasthan da Senior Research Fellow oiriba Dr. Khaidem Aruna Devi ga ekhoi gi mihut Raichanda Chingtham go unaduna wari saba Tunglamchatki Machal Suba Chinjak Kharamigi Sangom Mahau leiraba amadi Machal Suba Chinjak chaduna around Kharangba pauduna nungaine hingba haibasi matam kuiraba amadi malemgi miyamna aphaba chinjak chanaba chinjaki mangduna laklibani hek charubada siba nairoidaba amadi punsi sangdu I haina thajanaba Greek singi lai singi hairuk sakthak ambrosia haibasigi maramda mamangai Greek singna thainagi haudna toina wai linaduna lakli Lou-Sing-Uba tawdana mahosana phangjaba pothok uhai singi maramda Greek ki aiba homana iduna saithai Sehi lisang sitna superfood ki maramda thijinduna lakpasina ngasidi chinjak same sanaba sinkangsang food industry kaya linkhatle amasung superfood ki maramda su thijinba lepakhak naide Tungidamak aphaba Machal Suba Chinjak ki maramda thijinbagi wakhal khanbasina lamjingduna kanglongi oiba amadi wakhalna sagatuna mahausagi pukaidagi aphaba Machal Suba Chinjak loknaba wakhal laklibasi thijinbagi thabak leptaba asina maram oiraga lakadaba chahi kharasida aphaba Machal Suba Chinjak phangpham lawpham ama panba taragadi Kharamigi Sangom sini haina kanglon loisingna nauna phongdoknaraklibasi Kharamigi Sangom khakta natte Kharami si Chinese singna mamangai gi matamdagi hauna gastric amasung chinya pokthokpana chingbagi oral cancer gi ana layengda hidak ki machal oina sizinai yamna kupna takhairaba American crocus singsi aki amo amasung hidak langthaki chaba yaba masal oina su sizine Kaujing haro chabugum protein marang kaina phangbagidamak malemgi akaknaba leipak Thailand Mexico amasung China da Kharami tin sibu yamna kupna takhairaga akangba oina thauda tawraga amasung tongan mamongda sem saduna yamna pamna chanai adubu luribadi sanga manama singsaduna hingba Kharami haiba til makhalsi salmonellosis iton phaiba dysentery typhoid laiho amasung khong hamba cholera gi laina tilna sandokpa kaya bacteria virus amasung parasite sing puduna hingba ngamba thawai panba makhal oibana miyoibada atek akai kaya thokhalle chot lawba numit ki mangal phangdaba amambada leiba hainaba Kharami singdagi section thawrang lokhotpa oina Kharami singna hainadaba manam sing karino haibadu khangdokpa chungani Kharami tanthoknabagi araiba pambai hairagadi morok ki manam nasik pambi gi manam champra gi manam amasung chanam gi manam si kharapanba yai Kanglon loisingna haibada sangi sangomdagidi Kharamigi sangomna phaba heli Machal Suba heli Diploptera punctata haiba tilgi kangluptagi lokthokpa Kharamigi sangomsina sangi sangomdagidi Machal Suba amadi machi oiba chinjak oibagi changsi saruk mari heli superfood haiba wahaisi masamau phaba miyoi singi marakta yamna toina sijinnaba wahaini wahaisimak dark leafy greens berries amasung nuts kumba Machal Suba amadi machi oiba chinjak ka yamna naknaba mari leinai hairiba chinjak makhal singse makhoida yauriba chinjak ki machal amasung machi oiba chinjak yaubagi damak hena sakhangnai amasung makhoi sibu balanced diet ta hapchinduna chabada hakchangi damakti yamna kanaba phangi haina khanai adum oinamak hiramsida nainabadagi phangba naina waroldi hana khalludaba superfood ta nauna hapchilakpa yaba chinjak ki machal se Kharamigi sangomsi oiraba yai maru oina Diploptera punctata haiba Kharami makhal sidagi phangba sangom sina sangi sangomdagi sarau uhum hena phaba heli Machal Suba Chinjak yawi haiba kanglolosingna khangba ngamlabasu Kharamigi sangom si chabada hainadaba phawba yai hana khangdana leiramba Kharamigi sangom si Machal Suba Chinjak marang kaina yawi haina nauna puthurokpasina chinjaki maramda nainariba miyusingda amasung Kharamigi sangomda haksangda kanaraba
singthaba yaba machal suba chinjak yawi haina thajaba miyosingda hena pukning thogatli maram asida hena pukning chingsilli hiram sida thijiliba thijiloi singna phongdokliba samlappa warol habadi aikhoigi malem planet apanga asida khwaidigi machal suba chinjak yawba thawai panba singi sangom singi manungda kharamigi sangomda protein si chada nifu manga carbohydrate na chada kun manga fat na chada tarataruk tagi kunithoi phawba amino acid na chada manga fattic acid oleic acid amasung chini na chingba marang kaina yawba heli mahosana sa san singdagi sangom phangbasidagi na thairaga kharamigi sangomda machal suba chinjak marang kaina yawba asigidamak kharamigi sangom asibu yamna kupna nainari amasung tunglamchatki chananaba afaba chinjak sem sabagi achobu thaudang laurakpa yai kharamigi sangomgi maramda thijinba haurakpada ngairingai anganba tangkaksida khangjinningai oiba wafamdi hana khangdana lairambadagi kharamigi sangom nauna puthorakpasina tungkoina chatnaba yaba chinjak phangphamgi anouba thong ama hangdokpa haure haibasini kumlising aniga taratarukta Journal of International Union of Crystallography Analysis ta phongdokhiba naina warolgi matung ina female Pacific beetle crocosingna makhoigi pikliba macha singda mahi gumba sangom pithakpagi paudam laikhre pikliba crocos kharami macha singda mahi gumba sangomdu pithakhiba matam aduda pikliba kharami macha singi chakhawda crystal gi masak mawong manba machu wawba hangapal machugi posak sing thijiloi singna thengnakhi yamna kupna nainaraba matungda khangba ngamlibadi hanadi sangom thokpa thawai panba singi marakta khwaidagi calorie yamna wangna yawi haina khalamba iroi singi sangomda yawriba calorie gi changdagidi kharami gi sangomda yawriba calorie gi changsina saruk ahum heli kharami gi sangom gram chamada phangliba calorie si kilo calorie chaniga kunthani thoini aduga amaromdana iroi gi sangom gram chamada phangliba calorie si kilo calorie chamaga tarani nakal amaromdana sangi sangom gram chamada phangliba calorie si kilo calorie humfuga taruk khaktani thijaloising asina khangba ngamlibadi kharami gi sangom sida haksangi selasingbu yamna yangna chawkhatlanba amadi haksangda asok apan yorokpa matamda yamna yangna oisinduna hanagi phibamda hanjinbada mateng pangba ngamba protein amino acid amasung chini yawi haibasini hakchangi damak yamna phaba machal suba chinjaki matangda nainarakpada ningsingningai oiribadi hanadagi chatnaduna lakpa hakchang phana thamnabagi chakcha yuthaki chatnabi ase mahut sinduna hena phaba mawongda balance diet ki makhal sing hapchilakpa asini kharamigi sangom se yamna phai haina khallagasu miyoi kayada chanabagi phanghanba piba haibasidi aruba oiri ayet apandi adumak lairi kharamigi sangomgi maramda naungna thijinbadagi phanglakpa warolgi matung inna kharamigi sangom se yamna yamba changda puthoktuna miyamda yauhanba haibasida khudongchadaba kaya lairi kharamidagi sangom loba haibase energy yamna changba amasung matam yamna changba kanglam amani haina kanglon loi amasung thizilloi leona chavasna phongdokli kharamidagi sangom loba haibasi chinna haibada yamna laibegi wani sangom gumba potsakse kharami amom singna macha masu poktuna sangom thokpa haurakpada kharamigi sangom loba lokpa yagani san singda sangom sungbagi tawriba thabak mawong siga manadaba mawongda chajenbi kharami singi digestive canal gi mayai waida lairiba mid gut tagi crystal gumba sangom lokthoknaba thorang paikhatpada kharami kayadi hatokpa tai millimeter chamagi kharami gi sangom puthoknaba thorang paikhatpada yamdrabada chajelibi kharami amom lising amadi hatokpa tai kharami gi sangom sina chanaba chinjak superfood amadi sangi sangom deki saruk mari phaba helabasu tungda lakadaba chahi singda kharami gi sangom sina superfood ki po thampham self ki kakhal singda mausaga manadaba mongda yamna tangna uba phanglaba yai kharami gi sangom si phai phatti haibigi maramda miyam marakta yamna kanna mari yetnari thangai sengmomakti kharami gi sangom si yamna yamba changda puthoktuna tung koina sijinaba amasung mipung khudingda phanghanaba marang kaina puthokpa haibadudi oithok loi kharami gi sangom ningthina phangba ngamloidabana kharami gi sangom na piriba energy amasung protein gi changdu chapchana phangba ngamnanaba sangi sangomdu marirak thakpana hena phai haina phongdoknabasu yauri adubu kanglon gi khongjel yangkhallakpaga loinana kharami gi sangomna miyam gidamak nongma natraga nongmadi aikhoi gi kaithel yorokkhini haibegi thajaba thadokpa khak yade
Aroibada amuk thamjari Nanofertilizer na Lou-Sing-Ubagi Pathapta Anouba Maiyonda haiba hiramsida Molecular Biology and Biotechnology Department Maharana Pratap University of Agriculture and Technology Udaipur Rajasthan da Senior Research Fellow Oriba Dr. Khaidem Aruna Devi ga aikhoigi mihut Raichanda Chingtham go unaduna wari saba ngasibu pudura laksari science magazine nanofertilizer na Lou-Sing-Ubagi Pathapta Anouba Maiyonda haiba hiramsida khana nainanaba Akashvani Imphal gi studio da lengsinduna lebiraba Dr. Khaidem Aruna bu ahanmokta ekai khumnajabu golonina taram nukchari thagachari tabiriba khwaipuna makpuchu khurumjari Dr. Aruna miyubna ekhoigi laikai khuling laktuna khun khunda adungai palaklaba matamdagi hauna Lou-Sing-Ubagi thadoknaba sungya mak yadre aduga koi Lou-Sing-Ubagi si mamangai da leirambaduga abu hujik leibesiga asugmati khenabase akoina su uduna lai aduna hujiksi anoba kanglon haigadra natraga anoba research findings singsi lakpadagi aikhoigi Lou-Sing-Ubagi Pathapta su asugmati hongba lakre natra hana khoina labukta lamhangda akhoigi unaramba singdudagi hujikti semi urban concept ta yumda kaida khoigi ka manungda semakpa lab ta semakpa adagi hydroponics ki adagi UV films na khoigi greenhouse harakanda matang matang khoigi miyuibigi chinja oibasingse puthokse marang puthongnaba khoi honadu lai adumapu hujiksi aikhoina yamna kanna tariba aduga tungi Lou-Sing-Ubagi maraibak lepkadoriba aikhoi miyubagi ahongbo hongni haniba nanofertilizer sing aduna nanofertilizer si hujik mayamna seasonariba akhoi rasayan har akhoi chemical fertilizer hainaba siga nanofertilizer hainaba siga si khenabase masi hakongtang hana wahawdo orongtang thambiya hoi ei haijage nanofertilizer ha si akhoina hanadagi season aduna lakliba fertilizer si sibu akhoina nano size ta pikthanba chamane akhoina nanofertilizer haena chi anouba harama puthokpa natchadiko masi kaino haibada khoina hanadagi season laiba urea diamond si singje akhoina nano scale da pikthanba samna haibada nano scale haisi yamna kokhraba haidi 10 to the power -9 meter haidi meter amabu akhoina karo chama thongna kakthatlaga adugi saruk amu oirakpa adumaina kopibane bako masi kai pikthalliba non haiba matamda pikthari ngai gi potsingse magi reactivity hangalakpa masi kaigina habda magi surface area se am hangaleba surface area hangala na masi kari kana gi haiba matamda surface sida magi energy je thokla thol layeba aduga moiche au ba potsing sida aise reaction thokjarage na moiche naksat na reaction thokna bagi leba aduda akhoina seasonary se aidi mostly akhoina pambi sida har mayamam chaisalaga su pambi sigi 60 to 70% hardi si mangkhrabane bako haidi pambi duna pambi chuchamba ngamdrabane ba haidi pambi da khoi nutrients sing chusan bangam hogdeba ngamhogdreba adu ngamhogdaga si mangkhrabani na masi pambi do da mangkhre na si aphaba pot oidana lebak lehauk da mang tahandragadi phagadaba si su lebak lehauk si amuksu mangali bani aduga sidagi amuksum center giduna isingi water bodies daga chakharga ju adu lairamba jiba panba mayam si su amuksu mangali bani de akhoina muk jarogan akhoida muk changa ga aduni hena phataba amusu oheline ko human health sida adasi nanofertilizers na tawrisina mo yamna kuppa pot oiba mathoksu yamna pangthokningba oibanina pambi sida chaiba matamse adusu yamna likna chaigadaba yamna yamdaba mongda chaigadaba chairaba matungda mana pambi sigi manungda changkhraga man apamba maphamje pambi sida nitrogen gi changja hoji kadai da nitrogen sida kari mapada chinjak che pamgen haibda mana root ta pamamagana mana da pamamagana mana dhek pibiba adai mana da pamamagana mana dhek pibiba makhok ta pamamagana makhok tek pibiba adun yamdaba pot sida loinamak man use tawba aduduna pambi se yamna masa morong phana yamna healthy oina hobangamba aduduna masa do pharabanina magi pothoksu hengalae sisi haijage aduna khoigi anoba wahi aduga anoba tam kan sineriba nanofertilizer si hana layamiba har urea potash adugumba makhal sing duga adum hana sing duga dum chapmaneba but mana yamna akupa quantity da pitharapane aduga amarom dana muk si se hujikti nanofertilizer se adu su part amani ko aduga atopadana mo moidi chemical ni dana ko chemical oibasina hakchang so e khandana hujikti biodegradable positive hor eba kana base sida aina for example aina pijabada kaitosin nanofertilizer haise kaitosin haiba poda si akoina kaitin haiba pot sidini kaitin je kai da phangen haibada akoina samudar da lairiba sanga sing samna haibada waikhu adagidi khajing gi maku waikhu gi maku se koina adum hundo oba pot neba chise chom mioi sing si food si chaba pamna rakba myam sina moi se samudar khongban sida paira ga leiraba aduga chi mai thadok pire amo air pollution amuk tholakadaba ada si che kaida convert
convert tauba yagadage na scientist singsina thibas moina kaitosin se onto yenguda sidi yamna kanaba pot ama oil lerameba haidi pambi sida har oina chizinaba yaba kaitosin haiba sida nitrogen urea na piriba nitrogen se chap manana hojiki kaitosin sina chu piba ngamameba nitrogen se aduga mana muk thabak se ani to misina mo mana pambi se macha mo phana nitrogen piraga hawan batan natana hoigi pesticide tarakpa matam tin tarakpa matam se tin sina so muk chaba ngamandreba tin ju hatpa oiba pot ama oilermeba aduna hana urea ka chaibe mo je hojikti kaitosin nanoparticles nano fertilizer kaina amsula eba moidi adogi atopa mana pesticide ta haragana koigi nim ge pambi aloe vera adedi chanam sigumba se koigi tin hatpada fertilizer no chu sizana ba yaba aduga tilat hidak oina chu sizana ba yaba pot oina meba haidi chidi by chance akoina ga yamna hapsil soidana ga hapsil lo taraga su machi akoina laibak lehaw da manghan ga da pot natre madi laibak lehaw da leiriba microorganism sina amuk convert tawjaba ngambane ba ko aduna sisni si haijage aduga koigi makha tarakpada hujik se koigi nano particles haijaba tare chemicals sing se nano yam apik scale la kumtharaga cm sarakpa sida koigi nano technology room sida fertilizers si sangapur matamda ngasai hujiki dr anana su tapi bido hanagi seasonary ba sida ya piktan ba aduga amu biodegradable umda koigi amu nano technology gi scale da koi sarakpani dana aduna hujik si koigi nano fertilizer higher kanda aikoina akoi kanglup se kya mu thuna khaidopagi haibagi adu su bidan thambiro nano fertilizer se makhandi ama khatani haijage aduga stage da sabagi composition the base tawrakanda amana chemical nano fertilizer do atopamna biodegradable nano fertilizer ado atopamana green base plant base nano fertilizer haijage ama chemical sidana akoigi hanadagi use tawramiba urea gumba dap gumba sisma laijare aduga biodegradable nature dagi akoina phangba hairagana amuk hojiki aina mathakda panjagiba kaitosin nano fertilizer simaga adagi plant base hairagana nimdagi loba aloe vera dagi loba sismaga si haijage hoi aduga ngasai ahambada koigi arunana habibida nano fertilizer sina ngasagi pambidugi manana mathau tare haimatamda manaduna hekta adum subsanba adagi pambidugi marana natraga pambidugi makhokna mathau tare haga hekta subsanba aduna masi nano fertilizer se hapagi mongi model se masi kamain towi aduga hojik se ma se hapa matam se ma se ising loinana chaibra natraga akoigi mamangai da koina urea diamond hapadumana makhong da koi haibra natraga akoina mukta matam se di nano device masagi oiba tonganba sensor ma yaura kanda hapa kanda aduna adu mana aduna mathau legar mara aduna chupki kholi kana aduna su ta ba haitare ko aduna masi masai matang kitang thambiyo ai haijage nano fertilizer chaibagi mong use tobagi mong se koina commonly si koina mari gumba da tobi ai ko la ahamba di akoina masi anamana nano da la abanin masi mahidana hena chaine masi je isinga ma je thitla kanda koina pump torga chaibasi siki kana basina karino habida akoigi panbi gi mana sida stomata cells kaina yauriba si se moi photosynthesis tongnana bok si se pore size hai tare ko moi kayam lawi lawde habasi around 1000 nanometer gi manung da layeba adan akoina sariba nano fertilizer se 100 nanometer aduga akoigi rules ki matungina di masi 100 nanometer bok da saugada hai adubu koina pambi du physiological parameter check tor matung da moi se dum 100 ta gi hena 1000 nanometer ki size saubani na adum makoi 500 nanometer bok di dum sanjayeba ko kaina irai lene changada bani na adumai tawi aduga masi chaira kansida magi mana apamba pambi sigi anambana mana leaf sida oisna kanu leaf side sidi food factory ni na ko haidi photosynthesis se leaf da o mana da tobani na sisma laire aduga akoi atopa mna koina root su dum chaiba yai haidi mara chida su dum chaiba yai kaigino haiba matamda mamne no fade pi abani na mara se koina choktu haleba ko sigi matungina mara se yamna chawba buns oiba aduga yamna sanghanba sangbani na moi se irai laina adum chupsalaga phloem xylem gi through da amuk laga mana pamba mafam du da pambi gi part du saki adu kana chai bisne hena nungai ri sina kaigino haiba da matam du khar tieli dana direct lift da laga na kadagi mak thana karamta koi gi thamjige koina mamang ite sinariba koi rasayan koi har koi chemical fertilizers sing si ma gi working principle ma hujiki akoi da hape akoi ni ising do chaire ma tum halle adu ma gi nutrients sing si pambi sing dana iron gi form da chukhalle na akoi na dumaina subject to question ko adu mai num tai aduna hujik si nano gi rom the scale da kupthar e aduna hujik tu thambi bu ngasai gi ising da hapa kan da ma na loina subsan ba khochan ba adu ma gi mathau leba sing duna mai asai gi lokhalle na hai ki aduna laksani bu phom se akoi gi nano zinc oxide kumba natraga nano silica gumba leidana ko masina soil da natraga masina ising da hapa kan
ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯆꯥꯏꯔꯛꯑꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯥꯏꯀ꯭ꯔꯣꯁꯀꯣꯄꯤꯛ ꯂꯦꯚꯦꯜꯗ ꯌꯥꯝꯅ ꯄꯤꯛꯄꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯋꯥꯛ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯃꯇꯪ ꯊꯝꯕꯤꯌꯨ ꯍꯣꯏ ꯑꯩꯈꯣꯏꯅ ꯖꯤꯡꯛ ꯅꯦꯅꯣ ꯐꯔꯇꯤꯂꯥꯏꯖꯔ ꯑꯗꯩ ꯁꯤꯂꯤꯀꯥ ꯅꯦꯅꯣ ꯐꯔꯇꯤꯂꯥꯏꯖꯔ ꯃꯣꯏꯁꯦ ꯑꯄꯤꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯄꯥꯝꯕꯤꯁꯤꯒꯤ ꯃꯊꯛꯇꯕꯨ ꯆꯥꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯔꯨꯠꯇꯒꯤꯕꯨ ꯑꯦꯕꯖꯣꯔꯕ ꯇꯧꯔꯛꯑꯣ ꯁꯤꯁꯦ ꯄꯥꯝꯕꯤꯁꯤꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯗꯔꯀꯥꯔ ꯇꯥꯔꯛꯑꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅꯗꯤ ꯈꯪꯗꯦ ꯄꯥꯝꯕꯤꯁꯤ ꯀꯃꯥꯏꯅ ꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯦ ꯗꯔꯀꯥꯔ ꯇꯥꯔꯛꯑꯦ ꯍꯥꯏꯕꯁꯦ ꯄꯥꯝꯕꯤꯁꯤꯡꯒꯤ ꯃꯅꯨꯡꯁꯤꯗ ꯃꯥꯒꯤ ꯑꯦꯟꯖꯥꯏꯝ ꯑꯦꯛꯇꯤꯚꯤꯇꯤꯁꯇ ꯗꯤꯐꯔꯦꯟꯁ ꯂꯥꯛꯑꯦꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯃꯥꯒꯤ ꯅꯥꯏꯇ꯭ꯔꯦꯠ ꯔꯤꯗꯛꯇꯦꯁꯀꯤ ꯑꯦꯟꯖꯥꯏꯝ ꯍꯦꯟꯒꯠꯂꯛꯄ pH ꯍꯦꯟꯒꯠꯂꯛꯄ ꯑꯗꯨꯒ ꯃꯅꯨꯡꯒꯤ ꯇꯦꯝꯄꯔꯦꯆꯔꯒꯨꯝꯕ ꯍꯦꯟꯒꯠꯂꯛꯄ ꯃꯇꯝꯁꯤꯗ ꯈꯛꯇꯅꯦꯕ ꯍꯧꯖꯤꯛꯀꯤ ꯅꯦꯅꯣ ꯐꯔꯇꯤꯂꯥꯏꯖꯔꯁꯤꯅ ꯆꯪꯉꯒ ꯊꯕꯛ ꯇꯧꯗꯣꯔꯤꯁꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯗꯨꯒꯤ ꯄꯥꯝꯕꯤꯗꯨꯅ ꯍꯦꯟꯒꯠꯂꯛꯇ꯭ꯔꯒꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯍꯥꯟꯅ ꯇꯨꯃꯤꯟ ꯂꯩꯗꯣꯏꯅꯦꯕ ꯇꯨꯃꯤꯟꯅ ꯂꯩꯗꯣꯏꯅꯦ ꯄꯥꯝꯕꯤꯁꯤꯅ ꯃꯥꯒꯤ ꯃꯅꯨꯡꯁꯤꯗ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯒꯗꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯆꯥꯏꯁꯤꯜꯂꯦꯅ ꯄꯥꯝꯕꯤꯗꯨꯅ ꯄꯥꯝꯃꯝꯗ꯭ꯔꯒꯗꯤ ꯑꯗꯨꯏꯗꯤ ꯃꯥꯗꯤ ꯑꯗꯨꯝ ꯂꯩꯕ ꯉꯝꯃꯤ ꯑꯗꯨꯅꯕꯨ ꯑꯗꯨꯒ ꯌꯨꯔꯤꯌꯥ ꯀꯩꯁꯤꯗꯤ ꯃꯥꯗꯤ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯦ ꯃꯥꯗꯤ ꯄꯨꯡꯗ ꯑꯣꯏꯅ ꯃꯥꯗꯤ ꯁꯠ ꯑꯣꯟꯊꯣꯛꯈꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯥꯗꯤ ꯌꯨꯔꯤꯌꯥꯗꯤ ꯑꯦꯃꯣꯅꯤꯌꯥ ꯅꯠꯇ꯭ꯔꯒ ꯅꯥꯏꯇ꯭ꯔꯦꯠꯇ ꯑꯣꯟꯊꯣꯛꯈꯤꯕ ꯑꯦꯃꯣꯅꯤꯌꯥꯗꯤ ꯃꯅꯤꯟ ꯑꯣꯏꯅ ꯄꯥꯏꯈꯠꯈꯤ ꯑꯗꯨꯒ ꯅꯥꯏꯇ꯭ꯔꯦꯠꯇꯨꯅ ꯏꯁꯤꯡꯗ ꯇꯨꯝꯃꯒ ꯑꯗꯨꯝ ꯆꯠꯆꯈꯤꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯅꯦꯅꯣ ꯐꯔꯇꯤꯂꯥꯏꯖꯔꯁꯤꯡꯁꯤ ꯄꯥꯝꯕꯤꯗꯨꯅ ꯃꯊꯧ ꯂꯩꯕ ꯃꯥꯅ ꯄꯥꯝꯕꯤꯗꯨꯅ ꯗꯤꯃꯥꯟ ꯂꯩꯕ ꯃꯇꯝꯗ ꯃꯥꯁꯦ ꯀꯧꯔꯛꯇ꯭ꯔꯒꯗꯤ ꯃꯥꯁꯦ ꯁꯣꯏꯜꯗ ꯑꯗꯨꯝ ꯂꯩꯗꯣꯏꯔꯥꯕ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯅꯣꯡ ꯇꯥꯔꯛꯑꯒꯗꯤ ꯑꯗꯨꯒꯤꯁꯨ ꯍꯥꯏꯖꯒꯦ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯁꯣꯏꯜꯁꯤꯗ ꯁꯨꯝ ꯂꯩꯕ ꯅꯠꯇꯕ ꯁꯣꯏꯜꯁꯤꯗ ꯂꯩꯔꯀꯥꯟꯗ ꯃꯥꯒꯤ ꯔꯨꯠꯁꯦ ꯃꯔꯥꯁꯦ ꯃꯣꯏꯁꯦ ꯅꯞꯁꯜꯂꯦꯕ ꯃꯔꯥꯁꯤꯗ ꯅꯞꯁꯜꯂ ꯂꯩꯌꯦꯕ ꯑꯗꯨꯒ ꯃꯔꯥꯁꯤꯗ ꯅꯞꯁꯟꯈ꯭ꯔꯒ ꯃꯥꯁꯦ ꯇꯞꯅ ꯑꯟꯗꯔ ꯆꯪꯉꯛꯑꯦꯕ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏna control release ꯍꯥꯏꯁꯦ ꯆꯪꯉꯛꯑꯒ ꯐꯠ ꯍꯦꯛꯇ ꯆꯪꯉꯛꯄ ꯅꯠꯇꯦꯕ ꯃꯥꯁꯦ ꯇꯞꯅꯒ ꯑꯗꯨꯝ ꯆꯪꯉꯛꯑꯦꯕꯀꯣ ꯆꯪꯉꯛꯑꯒ ꯃꯐꯝ ꯑꯃꯗ ꯂꯩꯔꯅꯤ ꯔꯨꯠ ꯖꯣꯟꯁꯤꯗ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯗꯔꯀꯥꯔ ꯇꯥꯔꯛꯄ ꯃꯇꯝꯁꯤꯗ ꯈꯛꯇꯅꯦꯕ ꯃꯣꯏꯅ ꯂꯧꯁꯟꯕ ꯉꯝꯗꯣꯔꯤꯕꯁꯦ ꯑꯗꯣ ꯁꯤꯅ ꯀꯃꯥꯏꯅ ꯂꯧꯁꯜꯂꯛꯀꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯈꯔ ꯃꯣꯂꯤꯀꯨꯂꯔ ꯆꯪꯉꯛꯑꯒꯅ ꯍꯥꯏꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯃꯥꯒꯤ pH ꯍꯦꯟꯒꯠꯂꯛꯄ ꯑꯗꯒꯤ ꯃꯥꯒꯤ ꯑꯦꯟꯖꯥꯏꯝ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯅꯦꯅꯣ ꯄꯥꯔꯇꯤꯀꯜ ꯁꯥꯕ ꯍꯥꯏꯁꯦ ꯄꯣꯠ ꯑꯃꯈꯛꯇꯪꯅ ꯁꯥꯕ ꯅꯠꯇꯦꯕ ꯁꯤꯒꯤ ꯃꯅꯨꯡꯗ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯀꯣ ꯅꯦꯅꯣ ꯄꯥꯔꯇꯤꯀꯜꯁ ꯌꯣꯝꯅꯅꯕ ꯀꯥꯏꯅ ꯂꯩꯕ ꯑꯩꯅ ꯉꯁꯥꯏ ꯄꯟꯖꯈꯤꯕ ꯀꯥꯏꯇꯣꯁꯤꯟꯅ ꯌꯣꯝꯃꯛꯑꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ pHꯁꯦ ꯈꯤꯇꯪ ꯈꯦꯠꯅꯔꯛꯄ ꯃꯇꯝꯗ ꯀꯥꯏꯇꯣꯁꯤꯟꯁꯦ ꯀꯥꯏꯔꯛꯄ ꯃꯇꯝꯁꯤꯗꯅꯦꯕ ꯃꯥꯅ ꯆꯪꯉꯒ ꯃꯥꯅ ꯊꯕꯛ ꯇꯧꯔꯛꯇꯣꯏꯁꯦ ꯀꯩꯒꯨꯝꯕ ꯃꯥꯒꯤ pHꯁꯦ ꯀꯔꯤꯝ ꯇꯧꯗ ꯇꯥꯔꯒꯗꯤ ꯃꯥꯗꯤ ꯀꯥꯏꯇꯣꯁꯤꯟꯅ ꯑꯗꯨꯝ ꯌꯣꯝꯃꯒ ꯑꯗꯨꯝ ꯊꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯕꯨ ꯌꯣꯝꯃ ꯊꯝꯃꯦꯅ ꯑꯗꯨꯝ ꯊꯝꯕꯗꯤ ꯅꯠꯇꯦꯀꯣ ꯄꯥꯝꯕꯤꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛꯇꯤ ꯗꯤꯃꯥꯟꯗꯤ ꯇꯧꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯑꯣꯟ ꯀꯃꯥꯟ ꯑꯣꯟ ꯗꯤꯃꯥꯟ ꯍꯥꯏꯅ ꯋꯥꯍꯩ ꯑꯃ ꯁꯤꯖꯤꯟꯅꯩꯕ ꯃꯥꯅ ꯍꯦꯛ ꯗꯤꯃꯥꯟ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯀꯃꯥꯟ ꯇꯧꯔꯒ ꯄꯤꯈ꯭ꯔꯣ ꯆꯤꯟꯖꯥꯛ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯊꯥꯗꯣꯛꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯧꯒꯠꯂꯛꯄꯗꯁꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯗꯣꯛꯇꯔ ꯑꯔꯨꯅꯥꯅꯁꯨ ꯌꯥꯝ ꯐꯖꯅ ꯊꯝꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯈꯪ ꯑꯍꯩꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯔꯛꯄ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯂꯧꯕꯨꯛꯁꯤꯡꯗ ꯄꯥꯛꯇꯛꯅꯅ ꯌꯨꯔꯤꯌꯥꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯃꯤꯀꯦꯜ ꯔꯁꯤꯌꯟꯁꯤꯡꯁꯤ ꯌꯥꯝ ꯄꯥꯛꯇꯛꯅꯅ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯔꯛꯄ ꯑꯗꯨꯅ ꯁꯣꯏꯜ ꯏꯔꯣꯖꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯏꯁꯤꯡꯒꯤ ꯈꯣꯡꯁꯤꯡꯗ ꯄꯥꯠꯇ ꯑꯗꯒꯤ ꯏꯀꯣꯟꯁꯤꯡꯗ ꯇꯥꯔꯛꯄ ꯑꯗꯨꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯏꯁꯤꯡꯗ ꯂꯩꯕ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯑꯗꯨꯒ ꯅꯥꯄꯤꯁꯤꯡꯁꯦ ꯀꯥ ꯍꯦꯟꯅ ꯌꯥꯝꯅ ꯌꯥꯡꯅ ꯄꯠꯁꯤꯜꯂꯛꯄ ꯑꯗꯨꯒ ꯄꯥꯝꯕꯤ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯁꯥ ꯉꯥ ꯇꯤꯜ ꯃꯆꯥꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯔꯛꯄ ꯑꯗꯒꯤ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯤ ꯈꯪꯍꯧꯗꯅ ꯒ꯭ꯔꯣꯠ ꯍꯦꯛꯀꯨꯝꯕ ꯑꯩꯈꯣꯏ ꯍꯦꯟꯒꯠꯂꯛꯄ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯧꯎ ꯁꯤꯡꯎꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯑꯣꯏꯕ ꯂꯧꯎ ꯁꯤꯡꯎꯕꯗ ꯂꯧꯕꯨꯛꯁꯤꯡꯗ ꯁꯤꯖꯤꯟꯅꯕꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯀꯩꯗ ꯄꯥꯝꯂꯧ ꯎꯕꯅꯁꯨ ꯄꯥꯛꯇꯛꯅꯅ ꯌꯨꯔꯤꯌꯥꯁꯦ ꯁꯤꯖꯤꯟꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒꯅ ꯇꯨꯔꯦꯟꯗ ꯀꯩꯗ ꯏꯁꯤꯡꯗ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯜꯁꯦ ꯀꯥꯏꯔꯛꯄꯒꯤ ꯉꯁꯥꯏꯒꯤ ꯋꯥꯇꯔꯒꯤ ꯑꯣꯏꯕ ꯏꯁꯤꯡꯒꯤ ꯃꯣꯠꯁꯤꯜꯂꯛꯄꯒꯤ ꯃꯌꯥꯝ ꯑꯃꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯅꯔꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯅꯥꯅꯣ ꯗꯤꯚꯥꯏꯁ ꯌꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯅꯥꯅꯣ ꯄꯥꯔꯇꯤꯀꯜꯁ ꯅꯥꯅꯣ ꯐꯔꯇꯤꯂꯥꯏꯖꯔꯁꯤꯡꯁꯤꯅ ꯃꯥꯁꯦ ꯏꯁꯤꯡꯒꯤ ꯂꯧꯕꯨꯛꯇꯒꯤ ꯅꯠꯇ꯭ꯔꯒ ꯆꯤꯡꯗꯒꯤ ꯃꯥꯁꯦ ꯆꯦꯟꯊꯔꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨ ꯍꯛꯅ ꯏꯁꯤꯡꯗ ꯄꯣꯂꯨꯇꯦꯟ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯂꯣꯏꯅꯅ ꯑꯗꯨꯒ ꯑꯦꯁ ꯑꯦ ꯔꯤꯁꯔꯆꯔ ꯀꯣ ꯑꯩꯈꯣꯏꯒꯤ ꯅꯥꯅꯣ ꯇꯦꯛꯅꯣꯂꯣꯖꯤꯗ ꯅꯥꯅꯣ ꯐꯔꯇꯤꯂꯥꯏꯖꯔꯗ ꯔꯤꯁꯔꯆ ꯇꯧꯕ ꯑꯣꯏꯅ ꯂꯧꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯗ ꯅꯥꯅꯣ ꯐꯔꯇꯤꯂꯥꯏꯖꯔꯁꯤꯅ ꯀꯌꯥꯝ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯔꯤꯒꯦ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯗ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯁ ꯍꯦꯟꯒꯠꯂꯛꯄꯗ ꯑꯗꯨꯒ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯃꯥꯒꯤ ꯏꯀꯣꯅꯣꯃꯤꯗ ꯀꯣꯁ ꯏꯀꯣꯅꯣꯃꯤꯗ ꯀꯌꯥꯝ ꯌꯥꯝꯅ ꯀꯗꯥꯏ ꯐꯥꯎ ꯌꯥꯝꯅ ꯀꯥꯟꯅꯔꯤꯒꯦ ꯅ ꯍꯥꯏꯕꯗꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯍꯣꯏ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯅ ꯌꯨꯔꯤꯌꯥ ꯆꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯄꯥꯠꯇ ꯀꯔꯤꯗ ꯏꯁꯤꯡꯗ ꯃꯥꯡꯍꯜꯂꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯅꯦꯅꯣ ꯐꯔꯇꯤꯂꯥꯏꯖꯔ ꯆꯥꯏꯕꯗꯗꯤ ꯁꯤꯁꯦ ꯃꯥꯡꯍꯟꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯦꯕꯀꯣ ꯍꯪꯕꯤꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯅꯦꯅꯣ ꯐꯔꯇꯤꯂꯥꯏꯖꯔ ꯆꯥꯏꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯗꯤ ꯃꯥꯁꯦ ꯌꯥꯝꯅ ꯆꯥꯏꯗꯤ ꯌꯥꯝꯅ ꯆꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯥꯗꯤ ꯌꯥꯝꯅ ꯂꯤꯛꯅ ꯆꯥꯏꯕ ꯄꯣꯠ ꯑꯣꯏꯕꯅ ꯑꯗꯩ ꯆꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯄꯥꯝꯕꯤꯁꯤꯅ ꯂꯣꯏꯅꯃꯛ ꯆꯨꯞꯁꯤꯟꯈ꯭ꯔꯒꯅꯦꯕ ꯍꯥꯏꯗꯤ ꯁꯤꯅ ꯑꯔꯦꯝꯕ ꯍꯥꯏꯕꯁꯤꯃ ꯄꯣꯠꯁꯤꯃ ꯂꯩꯔꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯄꯦꯄꯔꯗ ꯔꯤꯁꯔꯁꯇ ꯌꯦꯡꯕꯗ ꯃꯥꯅ ꯂꯦꯝꯃ ꯇꯥꯔꯒꯁꯨ ꯑꯣꯟꯂꯤ 5%ꯒꯨꯝꯕ ꯈꯛꯇꯅꯦꯕ ꯃꯣꯏꯅ ꯆꯨꯞꯁꯟꯕ ꯉꯝꯃꯣꯏꯗꯣꯔꯤꯕꯁꯦ ꯀꯩꯒꯤꯅꯣꯗꯤ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯕꯤꯁꯤꯗ ꯅꯦꯅꯣ ꯐꯔꯇꯤꯂꯥꯏꯖꯔ ꯁꯥꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯏꯁꯤꯒꯩ ꯗꯣꯁ ꯍꯥꯞꯀꯗꯕꯅꯤ ꯍꯥꯏꯅ ꯏꯔꯛꯏꯁꯦ ꯍꯥꯏꯗꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯃꯌꯥꯝ ꯐꯤꯜ ꯇ꯭ꯔꯥꯌꯦꯜ ꯃꯌꯥꯝ ꯇꯧꯔꯕ ꯃꯇꯝꯗ ꯑꯣꯀꯦ ꯁꯤꯒꯤ ꯗꯣꯁꯁꯤꯃꯗꯤ ꯌꯥꯔꯦ ꯍꯥꯏꯅ ꯊꯥꯗꯣꯛꯂꯛꯄꯅꯦ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯍꯦꯟꯕ ꯗꯣꯁ ꯁꯨꯡꯍꯥꯞ ꯍꯥꯞꯄꯛꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯥꯏꯔꯤꯕ ꯗꯣꯁꯁꯤꯗ ꯃꯉꯣꯟꯗꯒꯤ ꯂꯤꯛꯊꯒꯗꯕ ꯃꯥꯡꯈꯤꯒꯗꯕ ꯐꯔꯇꯤꯂꯥꯏꯖꯔ
ꯁꯤꯗꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯆꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯄꯥꯝꯕꯤꯁꯤꯅ ꯂꯣꯏꯅ ꯆꯨꯞꯁꯟꯈ꯭ꯔꯒꯅꯤ ꯑꯗꯨꯗꯨꯅ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯦ ꯑꯗꯨꯝ ꯀ꯭ꯂꯤꯟ ꯑꯣꯏꯅ ꯂꯩꯔꯒꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯈꯖꯤꯛ ꯈꯔꯥꯛ ꯂꯤꯛꯊꯈꯤꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯁꯣꯏꯜꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯂꯩꯍꯥꯎꯗ ꯂꯩꯔꯤꯕ ꯃꯥꯏꯀ꯭ꯔꯣ ꯑꯣꯔꯒꯥꯅꯤꯖꯝꯁꯤꯅ ꯁꯤꯁꯦ ꯑꯗꯨꯝ ꯀꯟꯚꯔꯠ ꯇꯧꯕ ꯌꯥꯏꯕ ꯃꯥꯅ ꯑꯗꯨꯝ ꯑꯣꯟꯊꯣꯛꯍꯟꯕ ꯌꯥꯏꯕ ꯑꯗꯨꯅ ꯂꯩꯕꯥꯛ ꯂꯩꯍꯥꯎꯁꯤꯗ ꯂꯩꯔꯤꯕ ꯃꯥꯏꯀ꯭ꯔꯣ ꯑꯣꯔꯒꯥꯅꯤꯖꯝ ꯁꯤ ꯐꯥꯎꯕꯗ ꯃꯄꯥꯡꯒꯜ ꯀꯜꯍꯜꯂꯤꯅꯦꯕ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯍꯥꯠꯇꯣꯛꯄ ꯌꯥꯄꯣꯠꯇꯦ ꯁꯤꯅ ꯄꯥꯝꯕꯤꯁꯤꯕꯨ ꯍꯦꯟꯅ ꯍꯦꯜꯗꯤ ꯑꯣꯏꯍꯜꯂꯤꯅꯦꯕꯀꯣ ꯁꯤ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯅꯦꯅꯣ ꯐꯔꯇꯤꯂꯥꯏꯖꯔ ꯁꯤꯖꯤꯟꯅꯕꯁꯤꯅ ꯂꯧꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯟꯅꯍꯟꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯤꯇꯪ ꯊꯝꯖꯔꯝꯒꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕꯤꯁꯤ ꯃꯥꯒꯤ ꯑꯔꯦꯝꯕꯗ ꯃꯥꯡꯈꯤꯒꯗꯕ ꯐꯔꯇꯤꯂꯥꯏꯖꯔꯗꯣ ꯅꯠꯇ꯭ꯔꯕꯅꯤना ꯀꯥꯟꯅꯕ ꯑꯣꯏꯕꯅꯤꯅ ꯄꯥꯝꯕꯤꯗꯨꯗ ꯃꯆꯥ ꯃꯎ ꯌꯥꯝꯅ ꯐꯍꯜꯂꯦ ꯑꯗꯨꯒ ꯃꯥꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯅꯦꯅꯣ ꯐꯔꯇꯤꯂꯥꯏꯖꯔ ꯁꯥꯔꯕ ꯃꯇꯨꯡ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯃꯆꯥ ꯃꯎ ꯐꯕꯗ ꯅꯠꯇꯅ ꯃꯥꯅ ꯄꯤꯔꯛꯇꯣꯏꯕ ꯄꯣꯠꯊꯣꯛꯀꯤ ꯆꯥꯡꯁꯨ ꯌꯥꯝ ꯍꯦꯟꯒꯠꯂꯛꯄ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯠꯊꯣꯛꯁꯤꯗ ꯌꯥꯎꯔꯤꯕ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯌꯥꯝ ꯍꯦꯟꯒꯠꯄ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯤꯟꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠꯀꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄ ꯁꯤꯁꯤꯃꯁꯨ ꯅꯦꯅꯣ ꯐꯔꯇꯤꯂꯥꯏꯖꯔꯁꯀꯤ ꯀꯥꯟꯅꯕꯅꯤ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯐꯔꯇꯤꯂꯥꯏꯖꯔ ꯑꯣꯏꯅ ꯌꯨꯔꯤꯌꯥꯁꯦ ꯑꯩꯈꯣꯏꯅ ꯕꯦग ꯑꯃ ꯂꯧꯕꯤꯔꯦꯈꯜꯂꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ 45-50 kgꯒꯤ ꯕꯦꯒꯁꯤꯗ 250 ꯃꯨꯛꯀꯤ ꯆꯥꯡꯗ ꯄꯤꯔꯝꯒꯅꯦꯕꯀꯣ ꯁꯤꯁꯦ ꯆꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯄꯔꯤ ꯑꯃꯗ ꯆꯥꯏꯔꯦ ꯈꯜꯂꯣ ꯑꯗꯨ ꯁꯤꯃꯗꯤ ꯕꯦग ꯑꯃꯅꯗꯤ ꯀꯣꯟꯅꯕ ꯅꯠꯇꯦ ꯁꯤꯗꯩꯁꯤꯗ ꯕꯦग 2-3 ꯆꯥꯏꯕꯤꯔꯦ ꯈꯜꯂꯣ ꯁꯤ ꯄꯩꯁꯥꯅꯤ ꯑꯗꯨꯒ ꯅꯦꯅꯣ ꯐꯔꯇꯤꯂꯥꯏꯖꯔꯁꯤꯗꯤ ꯃꯥꯒꯤꯁꯤ ꯑꯩꯈꯣꯏꯅ half liter 500 ml ꯒꯤ ꯕꯣꯇꯜꯁꯦ ꯁꯤꯗꯩꯁꯤꯗ 250 ꯄꯩꯁꯥ ꯄꯤ ꯑꯗꯨꯒ ꯃꯥꯗꯤ ꯑꯩꯈꯣꯏꯅ ꯂꯤꯇꯔ ꯑꯃꯗ ꯍꯥꯄꯛꯇꯣꯏꯁꯦ ꯑꯣꯟꯂꯤ ꯁ꯭ꯄꯨꯟ ꯑꯃꯈꯛꯇꯪꯒꯤ ꯆꯥꯡꯅꯦꯕ ꯌꯥꯝꯅ ꯍꯥꯞꯇꯧꯅꯗꯤ ꯈꯤꯇꯪ ꯍꯥꯞꯅꯦ ꯑꯗꯨꯅꯗꯤ ꯉꯁꯥꯏꯒꯤ 500 ml ꯒꯤ half literꯒꯤ ꯑꯣꯏꯕ ꯕꯣꯇꯜꯁꯤꯅ ꯃꯥꯒꯤ ꯄꯥꯛ ꯁꯟꯅ ꯆꯥꯏꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯃꯥꯒꯤ ꯄꯩꯁꯥ ꯑꯃ ꯍꯥꯏꯗꯤ ꯄꯩꯁꯥꯒꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯅꯧꯕ ꯄꯨꯊꯣꯛꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔꯁꯤꯡꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯣꯠꯇꯨꯒ ꯀꯣꯝꯄꯤꯇꯤꯁꯟ ꯑꯃ ꯑꯣꯏꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯗꯨꯒ ꯁꯤꯗ ꯄꯩꯁꯥꯁꯤ ꯌꯥꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯍꯥꯏꯕ ꯁꯤꯁꯤꯅ ꯀꯥꯟꯅꯩ ꯍꯥꯏꯕꯁꯤ ꯃꯣꯏꯁꯨ ꯌꯥꯅꯤꯡꯗꯣꯔꯤꯕꯅꯤ ꯄꯩꯁꯥ ꯌꯥꯝ ꯇꯥꯡꯅ ꯌꯣꯜꯂꯒꯗꯤ ꯃꯣꯏ ꯑꯗꯨꯝ ꯍꯥꯏꯔꯛꯑꯅꯦꯕ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅꯒꯤꯗꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯖꯔꯒꯦ ꯅꯦꯅꯣ ꯐꯔꯇꯤꯂꯥꯏꯖꯔꯁ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯡꯉꯦ ꯍꯥꯏꯅ ꯑꯗꯨꯅ ꯁꯤꯁꯦ ꯏꯀꯣꯅꯣꯃꯤꯛꯁꯨ ꯕꯦꯅꯤꯐꯤꯠ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯏꯟꯈꯠꯂꯛꯂꯤꯕ ꯌꯪ ꯁꯥꯏꯟꯇꯤꯁꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯪ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯍꯥꯔꯥꯅꯥ ꯄ꯭ꯔꯇꯥꯞ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯦꯟड ꯇꯦꯛꯅꯣꯂꯣꯖꯤꯗ ꯗꯣꯛꯇꯔ ꯈꯥꯏꯗꯦꯝ ꯑꯔꯨꯅꯥꯅ ꯇꯧꯕꯤꯔꯤꯕꯗꯣ ꯑꯗꯨꯝꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯦꯛꯇꯔ ꯃꯌꯥꯝ ꯑꯃ ꯂꯩꯗꯅꯀꯣ ꯁꯦꯛꯇꯔ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯒꯚꯔꯟꯃꯦꯟꯠꯒꯤꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔꯗꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯦꯚꯦꯜꯗꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯗꯤꯐꯔꯦꯟ ꯁꯦꯛꯇꯔ ꯃꯌꯥꯝꯁꯤꯅ ꯀꯔꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯏꯟꯄꯨꯠ ꯄꯤꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯅꯦꯅꯣ ꯐꯔꯇꯤꯂꯥꯏꯖꯔꯒꯤ ꯀꯝꯄꯅꯤꯒꯨꯝꯕ ꯍꯥꯏꯗꯤ ꯂꯩꯗꯅꯀꯣ ꯀꯣꯑꯣꯄꯔꯦꯇꯤꯚꯀꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯔꯣ ꯑꯗꯨꯃꯥꯏꯅ ꯐꯪꯉꯒꯗꯤ ꯁꯤꯒꯤꯁꯤꯅ ꯀꯌꯥꯝ ꯀꯥꯟꯅꯕ ꯄꯣꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯀꯥꯟꯅꯕꯁꯦ ꯅꯦꯅꯣ ꯐꯔꯇꯤꯂꯥꯏꯖꯔꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯩꯒꯤꯅꯣ ꯉꯁꯤꯗ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟꯗꯗꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯍꯥꯔꯁꯦ ꯄꯨꯔꯥ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯅꯦꯅꯣ ꯐꯔꯇꯤꯂꯥꯏꯖꯔꯁꯤ ꯑꯃꯨꯛ ꯁꯤꯖꯤꯟꯅꯔꯛꯀꯗꯣꯔꯕꯅꯦꯕꯀꯣ ꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕ ꯋꯥꯐꯝ ꯑꯃꯅꯦꯕ ꯑꯗꯨꯗꯨꯅ ꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯇꯔꯄ꯭ꯔꯤꯅꯔ ꯃꯌꯥꯝꯁꯤ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯃꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯐꯠ ꯂꯥꯎꯅ ꯂꯤꯡꯈꯠꯄꯗꯤ ꯂꯨꯅ ꯊꯣꯛꯀꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯉꯣꯟꯗꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯕ ꯍꯥꯏꯗꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯗꯨ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯠꯒꯤ ꯊ꯭ꯔꯨꯗ ꯄ꯭ꯔꯣꯖꯦꯛ ꯂꯧꯊꯕ ꯌꯥꯏ DBTꯗꯒꯤ ꯄ꯭ꯔꯣꯖꯦꯛ ꯂꯧꯊꯕ ꯑꯗꯨ ꯃꯆꯥ ꯍꯥꯟꯅ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯁꯤꯁꯦ ꯌꯥꯝꯅ ꯁ꯭ꯀꯣꯞ ꯂꯩꯕ ꯑꯣꯏꯕꯅꯤꯅ ꯑꯩꯗꯤ ꯔꯤꯁꯔꯆꯔꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯍꯧꯖꯤꯛ ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤꯒꯤ ꯁꯥꯏꯟꯁꯀꯤ ꯃꯔꯝꯗ ꯈꯔ ꯍꯦꯟꯅ ꯊꯤꯖꯟꯕꯤ ꯇꯧꯔꯀꯥꯟꯁꯤꯗ ꯑꯅꯧꯕ ꯕꯥꯏꯑꯣꯗꯤꯒ꯭ꯔꯦꯗꯦꯕꯜ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯀꯥꯏꯇꯣꯁꯤꯟꯗꯧꯅ ꯍꯥꯏꯗꯤ ꯀꯥꯟꯅꯕ ꯕꯥꯏꯑꯣꯗꯤꯒ꯭ꯔꯦꯗꯦꯕꯜ ꯅꯦꯆꯔꯕꯨ ꯀꯟꯕ ꯉꯝꯕ ꯄꯣꯠꯁꯦ ꯁꯤꯁꯤꯅ ꯑꯣꯏꯅ ꯅꯦꯅꯣ ꯐꯔꯇꯤꯂꯥꯏꯖꯔꯁ ꯁꯥꯕꯤꯌꯨ ꯁꯥꯅꯅꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯒꯦ Nanofertilizer Lou-Sing-Ubagi Pathapta Anouba Maiyonda haiba hiramsida Molecular Biology and Biotechnology Department, Maharana Pratap University of Agriculture and Technology, Udaipur, Rajasthan da Senior Research Fellow oiriba Dr. Khaidem Aruna Devi ga ekwigi mihut Raichanda Chingtham ga unaduna wari saba tahanjakibaga loinana ngasigi Science Magazine lanthokjaba matang asta loizari mathang leipau pokpa numit pungpham asimakta da amuk phangbigani Science Magazine